Kaino yomi miyamduna, kaidawbayno. Liklamdi, hana khanglamlani haiduna, khangna hangla I khalladuna, sangmingna. As, khang adum hangi he. Kaino, aina khangba haide. Kaino, nahanday Mumbai chatni na tawise khangdro. Kanaga chatoyba nangde. Jagoy ozaga, kaidawbay chatoyba. As, jagoy saba chatradi, koyba chatkadro. Liklam na khomlakliba paukhomdu tabada mabungdu aroi bithitna sawgalakle. Nangise mi usitira ha chatpa yaroy bathong maram khangdaba ahal lamal leitaba imungdawna class 12 lorabanena tawning ba taw yar siro yam thul lotho yomi myam da natradi ko mailoi thadokadabani. Nahandagi liklamna wana hotna jaraga bungna nganglakliba wadu tabada liklamdu sausu sauning mathwai sunungaitre. Tanjaduda mamana kaidonarage nungdang sida waraktaba macha masudawna ngangnarami sibo ngaktang asomda chathoubba sida hekta khatnaraga leirami kaidore haibano ba noi sibo angang macha amata sunate nate ima mana Mumbai chatkani kaina tawri myam sibu kanana yaba pirage ba mama aina wondagi hana dai haiba natra chatkani na nupi macha nangsu yare tumin leiro aidi hana haidro nabungna yar oina Aisu yari hagiba leite kanano karino su khangdaba miramduda chatluge hairaga hekta thadokadro ngawrakanu yare wa makha taganu mi mamangda ikaisai ko chattaba yaroi mama mi ticket kakpa loigrabane hayeng ne chattoise kamai ai yawrai haidoktoino adu ticket kakpadusu nangna paisaga puthokhriro puthokte leiba chaba ticket ka loi free ne adu oradi chatrasu yare chatpa yaroi mathong maram khangdana naning tamba yam pamganu nupina nupa aikoina tawbadi ngamnaba hotnakhini nangna hujik chatlaga chatminai mi singduna hundo am khalo nang kaidawba ngamdorige liklamdu mapira chenduna ai chattaba yaroi haibani mi group ka loi panba loiraga hayeng khak ngai kan sida ai yaroi na kamai hairudoino adumai tawradi ai matungda mu hana yawba phangaroi he nang class 12 loradi lairik tamba lorabo makha tamaroidro Nangna jagoy na taw lairse nasung namanabi singdi NEET exam thabagi lairik panadana lairi nangna jagoy nasaktu yengde ko aina chatpa yaroi haidi yaroi dabani aidi chatkani doi kaidawdoiba nangidu usitira ha mabungdu sauduna nakanda lairamba pot ama paiduna liklamda thomlai liklamsu sauningbana haini hairoi haiba khande chatkani haiduna machina dum khomlami mabungdu hena sauduna liklambu Chaisang ama paiduna santhaba horai tanjaduda liklamgi mamadu chensilaktuna yarese nangsu henmale angangdabu adumaina phuraga phadawnate nupi nangsu ne nachindu yamna khumali yare chatlo tumina ne lairik parucho lekai kumhai oinaba thabak to tawranu kharaluna tawena mathak karake tawini singangse nang sini ko ai khutta khatpa ngamoi kaina khanu pokhiba bo kudri nathanda masak khangnaba mayamduga Mumbai chatkani kaina muktana ghalayambasu tawine sini he asumna hairamduna liklamgi mabungdu thokre mama ibemana pharamani ne hujiktia imungse irang sagatpa yam pami angangnena chakse thongulaw adu sharuk ai chakamta charu he nang chadrasu ne aikhoigi thongulaw haibani liklamdu mathanta kachinamada changsinduna phajinba ngamda kaplami Mama amadi mabungna tawrakliba mawong adu ubada liklamna hotnazakhiba sing adu utta gi haibagum thokladra liklamdu competition adu yawba chatkidra natraga punsi chupagi jagoidagi lapthokhidra tamba ngamdaba punsigi lambida liklamna karamba khongthang lawrakadoriba khongthang aduna achumba khongthangbu oigadra karigumba khongthang aduna soikhiba tarabadi kamdauba Liklamdu ngahak kaplaba tungda punsida hingbagi maram leitraba kanadraba mi amagum mathamoida phawjarami ngahak leiraba matungda masa mathanta wakhal taraktuna ngasi phawba aina hinglisibu kaigino aibu hingkidra hinglagana khanagidama ai kaidawgadabanu khangdre Asumna liklamdu kapayaba kaplaba tungda gyan khangta taraktuna ai sumaina laithokpadi yade asukkuina chahi kaya tumba machet
chaba machet hotnaduna lakraga hojikna arembada tahanba madu yaroi aigi humang mamaldi lemna khakmang haloi aina class 12 sidang loiradi haiduna kayang wana hotnarakhiba asuk sangba punsi sida hotnarakhiba pumba mikup sida lena manghanbadi pangdaba migi thaunani ai chatkani aina chatni khangiba mafamduda ai soiduna chatkani asumna khanduna mapi taithoklaga phamungda muk changkhri mamadu isau langna chak tu thongduna lei liklamsu phamungda hiptuna wakhal khallaga leirami ngai hakki tungda chak su loiraduna liklamgi mamana hai chak si charasi lao ai chaningde ai saw halakanu ko yamna thuna lao mamadu aroibida sawre haiba liklam khangi maram asina mamadu sawdunaba liklamna mama ai ngasai achapo chasilubagi chaningdra haibani horen lama kanda charage haiba liklamna irena khumlakpa aduda mamanadi machanupidu sawningbagi chak chadabani haiba khaludre thengzilakle ahingi pung 12 tasilakle liklamna mama amadi mabung tungkhibaga phamungdagi tapna hogatli aduga mana ngasai yomlamba mafi marol sing adu paiduna mikup ama fauba wakhal khantharuba tawda maning thong adu tapna hangtoktuna tuminna kanasu khanghandana yamna haina tholakle mama hoisu tumba nungaiba matang oibagi makhol machet ama fauba tahodre asumna liklamdu mayumdagi chenthorakle mahakna mayumdagi tholakpada mayum adubu hanna yenglamduna masa mathanta murum sonduna haizaki mama hayengdi nangna mikap tholakpada nangi lamhen bina cha aise leram laroi ko baba nangna thambiramba yumse ngasidi thadokpa tari adubu baba nachabu tasengna nungsibiba tasengna aibu yumsida leihaningba oiragadi ekhoina yawgadoriba competition ase mai pakhanbiyu ko karigumba masina mai paktraba nacha yum asida mai thiraba miyoi ama oinadi ai haloi mai pakpagi firal paiba ngamdri phauba ai yumsida khongol amuk phauba ta haloi aibu thongna hapiyu ko ima baba asumna liklamdu mayumdagi thoklakhi khoina chatkadoriba asi ayukki pung 5 dagi bus tongduna dimapur fauba chatlaba matungda train da muk chatkadabani maram asina liklamdu ahing aduda bus parking fauba makhongna laktuna ahing aduma mafamduda nongan mangairami nonga laktuna pung 3 makhai ta silakpa daidagi makhoiga chatminagadaba mi ama anidi lakpa hangnarakli makhoigi maraktagi Sonyana liklam aina ingan ngali khali aduga nangna ha leirame kaino nangdi ahing sidaga tumabra yamgan leirame haba asumna phagi oina lakna duna hairakpani liklamsu ichamjamna karishu tawdaba saduna ahidi chatning mandana yumda leifamga khangdre ahingdai nongan bangaibada ahwaba ma oi liklamna hairiba wadu achumbani haiba khangdabanina makhoidu punna wa noi asumna leiringaida mi mathang laknare makhoigi oja adusu yoksilaklammi noi mi sunarabo kana watli yongnarak tawba mangal hoi kanggu da ngaire yora edi haibane hainaringai sida moidi lakpo lai fare adudi ekhoi mi suraba yengoko saida pulam ta punsinsi mi watnaramni amuk asum tawna Imphal dagi Dimapur fawba laktuna makhoidu train adu tongduna Mumbai da chatlami Mumbai India gi khwaidagi maming leiba lamdam amani mi ayambadi mafam asida magi oiba asamaga loinaduna manglan kaya sagonaduna mafam sida miyoi kaya gi punsi sembalaknei makhoi mayamgi marakta liklamsu amani manglan gi lairembi asagi dolanda tawribi mamom langlen liklamdo punsida kariboira kani haiba kanasu khangba ngamdri liklamgi punsi wari sing asi ngaihak kakthokduna
Mark Offki punsi warida amuk onsinduna yengsi. Malcolm, Indiagi top businessmen singi marakta singthanariba misak amani. Mahaki machanupa anisui. Machanupa ahan McDonald amadi machanupa atomba Mark Off. Machanupa ahan McDonald di mapagi matung induna business ta achawba mai pakpa kaya purakli. Adubo, machanupa atomba Mark Off tonganba magi punsi amada hingduna laijaba boxing champion amani. Mark Offki punsida kanagumba miyoy amatabu magi khwaidagi naknaba miyoy ni haina khande. Inakaya khunba macha oiduna su matam pumnamakta mathanta leiba pamjaba amadi masung mamanaba kanamtaga loinaraktaba miyoy ni. Magi leiriba mayamba adu natana atopa imungi miyoy haibadi mapa, makhura, mandomcha, manaunupa, machalnupi amadi mahaki mama atombi makhoi khudingmaktagi matam pumnamakta Mark Off tongan taduna leirami. Nongmata imungi miyoy amataga kauna ngangnaduna wari sanaramde. Ayuk aduda boxingi globe adu upsinduna practice kanna tawrami. Practice loibaga iru maithazaduna mafimarol setchinduna magi kadagi tholakle. Imungi miyoy singdu breakfast chanabagi dining table aduda phamduna leirami. Mark Off na kumtharakpa adu ubada makhuragi macha Mark Off kina machanupi Katrina na tumina murum sonduna. Hitler thole tu kaino ngasidi boxing gi mutta tholakte da globe somta upaktene kai chatoi jana hayakli bawa aduda Katrina gi mama Mark Off kina mandomcha Karina na wangang gano ngangna amukne apai pot na thomjaraksani tanja aduda Mark Off ki mayamba McDonald na Mark Off nangam tangai kho Mark Off Panayamna sawanba miga wangang nadaba orabasu McDonald budi yamna kina chatli. Maramasina mayamba na ngai kho khamlakpada leptuna kai haigadabano hairao haibagi mawongda wa amata ngangda tumin leptuna lay. Mayamba na magi manakta changsilakpa duda Mark Off tu mamaydu khitang lukthaki. Maduda McDonald na exam do atay kemta iramdrasu ming faudi phajana tharamo. Mark Off su machindi khumde adubu hoi haibagi mawong amadi utlamduna thorakle. Masina khangba ngami madudi Mark Off lairikta thawa yawba mahairoi amadi natte. Adugi sumathakta mana thagadoriba exam adu magi oinadi maming khaktagini. Exam numit aduda chatliba adunadi Mark Off ki ahanba college kaba numit oigadoini. Asumna Mark Off tu mayumdagi magi Lamborghini adu thawdoraktuna lakhi. College yoraduna gate ta thawzilakpa adu college adugi mahairoi singna lila yengbagum Mark Off ta yengnarami. College adugi masak mataw phajabi irangda tawbi mayam amana Mark Off ta yamna ngawnarami. College adugi satri amata Mark Off ta ngawdaba yawramde. Adubu Mark Off mapunsida nupibu sungya yadaba miyoy amani. Maramdi mahakna angang oiringay matamda hauzik mama atombi oiriba sokatana Mark Off ki apokpi mamadagi mapabu munduna lawki. Mapa kainabagi maichakna Mark Off ki mama brain tumor na duna laikat na bangamdana punsilongki. Matamaduda Mark Off chahi mari khaktamak ngaiki. Mama laitraba matung mapana machin manaw makhoy anibo mama atombiga punna thamki. Angang oiriba Mark Off na mamagi awaba singadu khangna karishu tawba ngamdana mamang maktada mamagi punsiloy khiba dugi ningamdraba maichak adu angang oiriba Mark Off ta chu khibana ngasi phawba kaudana makokta chuduna leiri. Maramasina mahak nupi singbu hek ubada masada sauningba kaya fawi. Asina maram oiduna angang oiringaidagi Mark Off kanagbi nupi amatada hanna fawba yengde. Asum lakpana liklam hoisu Mumbai yorakli. Noi mi surabra yenguko line dam talepna ro amuk mangnaradine lore he aidi yungi misingna kontido aingondani chadoise. Asumna phagiyoi kayoi makhoigi ojaduna hairapani. Asum tawduna makhoidu competition adugi practice kanna tawrami. Asomdana
Liklamgi mama amadi mabungna liklamdu yumda layramdaba aduda koithi thirami. Numittuma thiba yaba thiraga phangmandabadagi sagai natai pumnamaksu khangnarami. Khara amanadi nupada chenkhiba oigadra hainasu khanarami. Adubu numit nini humni surakpa aduda chenkibadi oiraroi hainasu khalami. Mamaga mabungana machal nupi thinaba hotnabada awaba masu oire. Aduga somdana hayengdi makhoigi competition ni. Liklamdu athengba ahingduda haugatuna mapalda famduna mathwai nungaitana wakhal khanduna leirami. Mamado kamai leirumdano khangdren. Aise phatti yam phatraba machani ko. Ai thibada moidi kyam waramgani. Asumna wakhal nungaitana ahingduma kaptuna leirami. Mathangi numita competition adusu thoklure. Aphababu pamdaba phajababu mihaudaba taibang kanabu leiramgani. Adubu aphaba nungaiba khudimak aitagi oigani haiba leibra. Liklamna fana kanna hotnakhiba tarabasu laibakta tamaktaba amadi daw yadabana hotna jamandu arembada mangkhi. Competition adu maithiduna halakpada takhi. Liklamgi wakhalda chusinduna lehoragadaba punsigi waraba tangkaksingi maraktagi khwaidagi awaba mikuptu numitugi thodokduna oikhi. Adubu hotnaba machet ama phau yaudana maithikibadi tasengnamak maithiraba miyoini. Phanayamna hotnarabasu maithiba tarabadi madu maithiba natte. Hotnariba lambi adudagi khara hena changsinduna hotnakho haiba takpani haibasi liklamgi wakhalda khanjakhi. Maram asina maithiraba lanmi mamom langlen liklamdu ninghanaba leiramde. Wakhal nungaitana phamlambadagi wakhal taraktuna mayamna leinariba mafamduda changsilaktuna. Oja aikhoise horen pung kyadagi chattoina. Pung 3:30 nangnaba train station da yawgadabani. Noigi na funeral poche muk leihongni. Kai watlige haibado yengsilu. Adugane angaksa ninghanaba tawganuko sina suloiba natri. Matang matamna nangaigi numitsu soidana lakani. Makhoigi oja aduna asumna hairakpa asida makhoi pumnamaktu wakhal nungaitaba adu khitang difai. Magi mapot machai hapchinaba loirakpada chatnaba matamsu taraklami. Asumna makhoidu train station yauduna makhoina tonggadawriba train adu lakpa ngairami. Mayamdu marang tawi. Second khuding khongthang khuding mi subra sudribra yengjaba makhoigi oja adu numit adudi asum thoklo tambagi rakhangde. Oja adu maga lakminariba mayamdu subra sudabra yengsiludre. Makhoigi train adu laklaba tungda magi sitta phamnaduna mayum maikai pangba horakle. Wakhal nungaitana maithiraba lanmigumna asiba sor hondraba gumlaba makhoinasu lakminariba mising adu suishude haiba kanasu khaludre. Adugi mahutta magi mafamda famnaduna wari machet ama fau sanadana halaklami. Waraba lamsangi journey adu Dimapur yoksilaklami. Mafam adudagi bus amuk tongduna hannanabani haiduna ticket kakpa counter aduda changlami. Matang aduda oja aduna khangning singlaktuna magi satrasing adu masing thibada ama watlamle. Maduda oja adu pakhatuna. Angangsa mi watlini he. Liklamdi madi ga chakhrage. Oja aikhoisu ngasaidagi wakhal tarudre. Ngasaidagi madi sungu udiye. Wafam sitabada pakhatuna Dimapurgi train station dusinba thungna makhoi mayam changduna liklambu thirami. Laibak thibadi tasengnamak liklamdu mafam aduda leiramdre. Mayam pumnamak adu wakhal yamna wanarami. Tasengna liklamna leihorage haiduna leihoribra. Natraga lambi lamkhangda mabu phabikhrabra. Kanana su khanglamde liklamdu kadaidabu leiramkani. Story collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak na ngakpiyo.